ꯆꯥꯟꯕꯤꯗꯨꯅ ꯇꯥꯕꯤꯔꯛꯄꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯈꯨꯗꯣꯜ ꯇꯝꯖꯕ ꯀꯣꯠꯅꯦꯝ ꯃꯩꯔꯥꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯔꯤꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯊꯤꯕ ꯏꯁꯩꯗ ꯅꯨꯡꯁꯤꯕ ꯁꯨꯔꯒꯤ ꯃꯄꯨꯜ ꯑꯃ, ꯆꯣꯉꯥꯕꯣꯟꯒꯤ ꯂꯩꯀꯣꯜꯗ ꯇꯨꯝ ꯇꯨꯝ ꯀꯣꯀꯤꯜ ꯑꯃ, ꯆꯤꯡꯊ꯭ꯔꯥꯎ ꯃꯄꯥꯜ ꯃꯔꯛꯇ ꯁꯖꯤꯕꯨꯒꯤ ꯂꯩꯍꯥꯎ ꯑꯃ, ꯁꯨꯝꯕ꯭ꯔꯩ ꯁꯔꯣꯡ ꯑꯃꯅ ꯊꯃꯣꯏꯗ ꯑꯃ꯭ꯔꯤꯇ ꯂꯤꯁꯤꯡꯅꯤ, ꯆꯔꯣꯏ ꯁꯪꯒꯨ ꯃꯔꯛꯇ ꯎꯔꯣꯛ ꯄꯨꯡꯕꯥ ꯑꯃ, ꯍꯥꯡꯂ ꯑꯇꯤꯌꯥꯗꯤ ꯂꯨꯄꯥ ꯃꯍꯤ, ꯊꯃꯣꯏ ꯑꯇꯤꯌꯥꯅ ꯁꯅꯥꯃꯍꯤ, ꯇꯩꯔꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯤꯔꯥꯃꯍꯤ꯫ ꯑꯩꯒꯤ ꯍꯦꯛ ꯃꯤꯠꯌꯦꯡꯐꯝꯁꯤꯗ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯄꯤꯛꯇꯛ ꯁꯤꯡꯇꯛ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯑꯃ ꯍꯧꯏ꯫ ꯄꯄꯥꯅ ꯄꯥꯝꯖꯕ ꯎ ꯃꯈꯜꯅꯤ, ꯃꯗꯣ ꯈꯪꯅ ꯊꯥꯔꯤꯕꯅꯤ꯫ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯄꯄꯥꯒꯤ ꯂꯪꯂꯕ ꯐꯨꯔꯥ ꯑꯃ ꯑꯩꯕꯨ ꯄꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯇꯣꯃꯥꯜ ꯄꯥꯝꯕꯤꯒꯤ ꯋꯥꯐꯝꯁꯦ ꯄꯜꯂꯝꯕ ꯌꯥꯏ ꯑꯗꯨꯉꯩ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯇꯝꯗ, ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯝ ꯈꯪꯒꯅꯤ ꯌꯥꯝꯕꯨꯡꯅ ꯇꯣꯃꯥꯜ ꯄꯥꯝꯕꯤꯒꯤ ꯃꯔꯝꯗ꯫ ꯂꯃꯥꯏ ꯑꯃꯃꯨꯛ ꯐꯥꯛꯏ꯫ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯃꯦꯅꯨꯁꯀ꯭ꯔꯤꯞ ꯑꯗꯨꯒꯤ ꯂꯃꯥꯏ ꯑꯃ ꯐꯥꯛꯄꯗꯣ ꯁꯅꯥꯏꯕꯦꯝꯃꯒꯤ ꯈꯨꯗꯥꯡ ꯆꯣꯛꯊꯒꯅꯤ ꯈꯟꯗꯨꯅ ꯃꯥꯂꯪ ꯃꯃꯥꯅ ꯇꯦꯡꯕꯥꯡꯂꯛꯏ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯗꯨꯅ, ꯃꯗꯨꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯀꯣꯂꯣꯝ ꯃꯆꯤꯟ ꯊꯝꯗꯨꯅ ꯑꯃꯨꯛꯀ ꯏꯕ ꯍꯧꯏ꯫ ꯑꯩ ꯅꯤꯡꯁꯤꯡꯂꯤ, ꯅꯣꯡꯃ ꯌꯥꯝꯕꯨꯡꯅ ꯏꯅꯥꯛꯇ ꯄ꯭ꯔꯄꯛ ꯆꯪꯉꯛꯂꯒ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯕꯗꯣ, ꯁꯅꯥ, ꯐꯨꯔꯥ 3 ꯁꯥꯅꯤ, ꯑꯃꯅ ꯇꯣꯃꯥꯜ ꯄꯥꯝꯕꯤ ꯃꯈꯣꯡꯗ, ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯌꯨꯝꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯍꯧꯔꯤꯕ ꯄꯨꯡꯀꯛ ꯆꯥꯎꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ꯫ ꯇꯣꯃꯥꯜ ꯄꯥꯝꯕꯤꯒꯤ ꯐꯨꯔꯥꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯃꯑꯣꯡꯗ ꯁꯥꯍꯟꯁꯦ, ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯅꯤ꯫ ꯋꯥꯍꯩꯗꯨ ꯏꯕ ꯂꯣꯏꯕꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯊꯛ ꯇꯊꯛꯄ ꯃꯩꯔꯥꯕꯗꯣ ꯃꯥ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗꯅ ꯄꯥꯕꯨꯡ ꯏꯃꯥꯁꯤꯒꯤ ꯐꯨꯔꯥꯅꯤ, ꯑꯉꯧꯕ ꯃꯥꯔꯕꯜꯅ ꯁꯤꯠ ꯅꯥꯟꯅ ꯇꯛꯇꯨꯅ ꯁꯥꯏ꯫ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯒꯤ ꯃꯣꯠꯅ ꯂꯦꯞꯈꯤ, ꯑꯩꯅ ꯌꯥꯎꯔꯨꯗꯦ, ꯌꯥꯝꯕꯨꯡꯒꯤ ꯃꯅꯤꯡ ꯇꯝꯍꯜꯂꯤ꯫ ꯑꯍꯥꯡꯕ ꯄꯔꯦꯡ ꯈꯔ ꯈꯥꯛꯂꯝꯂꯒ ꯃꯈꯥ ꯑꯃꯨꯛ ꯏꯊꯩ꯫ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯨ ꯍꯥꯏꯖꯗꯦ, ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯏꯅꯥꯛꯇ ꯀꯞꯂꯗꯦ, ꯀꯔꯝꯅꯁꯨ ꯍꯥꯏꯔꯨꯅꯤ ꯌꯥꯝꯕꯨꯡꯒꯤ ꯃꯔꯥꯜꯕꯨ ꯂꯩꯔꯤꯕ꯭ꯔꯥ? ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯗ ꯌꯥꯎꯈꯤ ꯑꯩꯒꯤ ꯋꯥꯔꯧꯕ, ꯆꯍꯤ 100 ꯆꯨꯞꯅ ꯀꯔꯝꯅꯁꯨ ꯋꯥꯔꯧꯔꯨꯅꯤ ꯌꯥꯝꯕꯨꯡꯒꯤ ꯃꯔꯥꯜꯕꯨ ꯂꯩꯔꯤꯕ꯭ꯔꯥ? ꯅꯣꯡꯃꯇ ꯁꯥꯟꯅꯗꯦ ꯀꯅꯥ ꯑꯃꯒꯤ ꯋꯥꯔꯤ, ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯑꯃ, ꯁꯣꯏꯈ꯭ꯔꯕ꯭ꯔꯥ ꯈꯣꯡꯊꯥꯡ ꯑꯃ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯎꯈꯤꯗꯦ, ꯍꯟꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯇꯦ꯫ ꯌꯥꯝꯕꯨꯡꯅ ꯄꯥꯝꯅ ꯆꯥꯕ ꯋꯥꯍꯩꯒꯤ ꯃꯊꯦꯜꯗꯤ ꯁꯅꯥꯒ ꯊꯣꯏꯕꯤꯒ, ꯊꯣꯏꯕꯤꯒ ꯁꯅꯥꯒ ꯈꯛꯇꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯍꯩꯗꯨ ꯃꯈꯥ ꯆꯠꯊꯒꯦ ꯇꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯍꯥꯏꯔꯔꯦ, ꯑꯁ ꯃꯃꯥ, ꯅꯪꯗꯤ ꯂꯝ ꯍꯦꯜꯂꯤ, ꯌꯥꯍꯧꯁꯨ ꯊꯦꯡꯉꯒ ꯑꯗꯨꯝ ꯍꯧꯏ, ꯊꯕꯛꯁꯨ ꯄꯄꯥꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ꯫ ꯂꯥꯏꯖ ꯈꯪꯅꯣꯛ ꯅꯣꯛꯂꯒ ꯄꯥꯏꯔꯝꯕ ꯃꯥꯒꯤ ꯑꯊꯥꯕ ꯆꯦꯃꯥꯏꯁꯤꯡꯗꯣ ꯅꯥꯀꯟꯗ ꯐꯠ ꯊꯝꯂꯒ ꯃꯆꯥꯕꯨ ꯇꯥꯞ ꯂꯥꯝꯗꯨꯅ ꯄꯝꯈꯠꯂꯤ, ꯑꯗꯨꯒ ꯃꯆꯥꯒꯤ ꯈꯗꯥꯡꯗꯨꯗ ꯁꯤꯛꯄꯣꯏ ꯄꯥꯏꯕꯣꯏ ꯂꯛꯅꯔꯛꯏ꯫ ꯍꯣ ꯏꯅꯦ ꯃꯆꯥ, ꯅꯪꯅ ꯁꯥꯕ ꯏꯃꯥꯁꯤꯗꯤ ꯑꯩ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯂꯤꯗꯣ ꯈꯪꯗ꯭ꯔꯥ? ꯊꯣꯏꯕꯤ ꯃꯉꯛꯇꯣ ꯃꯃꯥꯒꯤ ꯃꯦꯅꯨꯁꯀ꯭ꯔꯤꯞ ꯑꯗꯨꯗ ꯏꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯏꯕꯒꯤꯅꯤ, ꯑꯗꯨꯁꯨ ꯅꯪ ꯃꯊꯟꯇ ꯏꯗꯦ, ꯄꯄꯥꯗ ꯀꯣꯐꯤ ꯁꯦꯝꯃꯨ ꯌꯥꯝꯕꯨꯡ, ꯍꯩ ꯆꯥꯅꯤꯡꯉꯤ ꯌꯥꯝꯕꯨꯡ ꯍꯥꯏꯕꯗꯣ ꯑꯩ ꯑꯗꯨꯝ ꯇꯥꯔꯒ ꯂꯩ꯫ ꯂꯥꯏꯖ ꯄꯤꯁꯨꯝ ꯁꯨꯛꯇꯛ ꯃꯆꯥꯗ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯁꯨ ꯆꯪꯂꯛꯏ꯫ ꯕꯦꯗꯔꯨꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯀꯥꯗꯣ ꯍꯦꯟꯅ ꯄꯣꯠ ꯀꯥ ꯍꯦꯟꯅ ꯊꯝꯖꯤꯟꯗꯦ꯫ ꯑꯄꯥꯛꯄ ꯕꯦꯗ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯑꯃ,
ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯊꯝꯃꯤ ꯑꯦꯁꯊꯦꯇꯤꯛ ꯂꯦꯝ ꯑꯃ ꯍꯥꯡꯂꯕ ꯐꯛꯂꯥꯡ ꯑꯗꯣꯝꯗꯅ ꯒ꯭ꯔꯤꯛ ꯃꯤꯊꯣꯂꯣꯖꯤꯗꯒꯤ ꯏꯟꯁꯄꯥꯌꯔ ꯇꯧꯕ ꯗ ꯕꯔꯗ ꯑꯣꯐ ꯚꯦꯅꯁ ꯍꯥꯏꯔꯤꯕ ꯄꯦꯟꯇꯤꯡ ꯑꯗꯣ ꯃꯌꯥꯏ ꯋꯥꯏꯔꯞ ꯆꯥꯎꯅ ꯊꯦꯠꯂꯤ ꯀꯥ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃꯗꯤ ꯑꯣꯏꯔꯒ ꯊꯣꯡ ꯈꯛꯇ ꯄꯥꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗꯅ ꯃꯆꯥꯊꯣꯏꯕꯤꯒꯤ ꯀꯥꯅꯤ ꯁ꯭ꯇꯗꯤ ꯇꯦꯕꯜꯒꯤ ꯋꯥꯜꯗꯤ ꯄꯥꯛꯂꯕ ꯊꯣꯡꯅꯥꯎ ꯑꯃꯅ ꯑꯣꯏ ꯃꯊꯣꯜ ꯅꯥꯏꯕ ꯌꯨꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯐꯖꯕꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯂꯝ ꯀꯣꯏꯕꯁꯤꯡꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯩꯅꯕ ꯈꯨꯠ ꯆꯪꯅ ꯁꯥꯕ ꯌꯨꯝꯒꯨꯝ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯍꯜꯂꯤ ꯄꯨꯝꯅꯃꯛꯄꯨ ꯊꯋꯥꯏ ꯍꯥꯞꯂꯤꯕ ꯃꯩꯔꯥꯕ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯔꯦ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯃꯄꯥꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯊꯣꯏꯕꯤ ꯈꯨꯗꯣꯝꯕꯤ ꯄꯤꯛꯇ꯭ꯔꯨ ꯑꯗꯨꯅ ꯃꯩꯔꯥꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯏꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯃꯥꯗ ꯆꯩꯗꯦꯕ ꯑꯩꯅ ꯌꯥꯍꯧ ꯊꯦꯡꯉꯗꯤ ꯊꯣꯏꯕꯤ ꯊꯦꯡꯉꯦ ꯍꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯃꯔꯝ ꯃꯣꯛꯑꯁꯨ ꯃꯃꯥꯅ ꯏꯁꯧ ꯂꯥꯡꯉꯒ ꯆꯩꯕꯤ ꯑꯗꯨꯒ ꯁꯨꯡꯁꯥꯎꯁꯨ ꯁꯥꯎꯗꯦ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯊꯣꯏꯕꯤꯕꯨ ꯃꯥꯅ ꯑꯃꯨꯛ ꯂꯥꯝꯗꯨꯅ ꯄꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯏꯆꯥ ꯊꯣꯏꯕꯤ ꯄꯄꯥꯅ ꯀꯔꯤ ꯍꯥꯏ ꯄꯄꯥꯅ ꯀꯤꯡ ꯑꯣꯏꯔꯁꯨ ꯔꯨꯜꯗꯤ ꯃꯃꯥꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯃꯃꯥꯗ ꯆꯩꯔꯨꯔꯒ ꯏꯄꯥ ꯏꯆꯥ ꯇꯥꯟꯊꯣꯛꯄꯤꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯈꯣꯏꯅꯤ ꯀꯗꯥꯏꯗ ꯂꯩꯅꯤ ꯊꯣꯏꯕꯤꯗ ꯑꯋꯣꯏ ꯇꯥꯅ ꯈꯟꯗꯨꯅ ꯁꯨꯛꯊꯈꯤ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯂꯛꯏ ꯃꯝꯃꯥ ꯅꯪ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯇꯣꯏꯔꯣꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯩꯔꯒ ꯉꯥꯡꯕꯗꯣ ꯅꯪ ꯁꯥꯎꯔꯒ ꯑꯩ ꯇꯥꯟꯊꯣꯛꯑꯗꯤ ꯑꯩꯗꯤ ꯀꯗꯥꯏ ꯂꯩꯗꯣꯏꯅꯣꯕ ꯁꯅꯥꯏꯕꯦꯝꯃ ꯂꯨꯈꯨꯝꯒꯤ ꯀꯥꯡꯊꯣꯜꯗ ꯉꯥꯔꯒ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯁꯤꯛꯏ ꯏꯆꯥ ꯏꯕꯦꯝꯃ ꯍꯩꯅꯨ ꯇꯔꯦꯡ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯕꯨ ꯃꯃꯥꯅ ꯀꯔꯤꯒꯤ ꯇꯥꯟꯗꯣꯏꯕ ꯏꯆꯥꯕꯨ ꯇꯥꯜꯂꯗꯤ ꯃꯃꯥꯁꯦ ꯑꯉꯥꯎꯕꯤ ꯑꯣꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯩꯗꯤ ꯑꯉꯥꯎꯕꯤꯁꯨ ꯅꯠꯇꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯍꯧꯅꯕ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯄꯤꯗꯨ ꯇꯧꯔꯛꯏ ꯃꯩꯔꯥꯕ ꯃꯆꯥꯒꯤ ꯂꯦꯡꯖꯨꯝ ꯌꯧꯒꯦ ꯇꯧꯔꯕ ꯃꯁꯝꯗ ꯇꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯊꯣꯏꯕꯤ ꯏꯆꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯕꯅꯤ ꯄꯄꯥ ꯂꯥꯛꯑꯒ ꯏꯟꯒꯦ ꯍꯣꯔꯦꯟ ꯆꯥꯕꯗ ꯁꯥꯗꯅꯕꯅꯦ ꯐꯨ ꯀꯥꯝꯂꯒ ꯂꯩꯔꯝꯃꯨ ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯃꯄꯥꯒꯤ ꯃꯃꯥꯏꯗ ꯃꯆꯤꯟ ꯃꯆꯥꯗꯨꯅ ꯊꯦꯡꯂꯝꯃꯤ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗ ꯁꯅꯥꯏꯕꯦꯝꯃꯁꯨ ꯂꯥꯎꯍꯧꯏ ꯇꯞꯅ ꯆꯠꯂꯨ ꯍꯥꯏꯕꯅꯦ ꯊꯣꯏꯕꯤ ꯃꯥꯒꯤ ꯍꯧ ꯊꯥꯔꯒ ꯆꯦꯟꯕꯤꯁꯦ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ ꯃꯩꯔꯥꯕꯗꯤ ꯅꯣꯛꯏ ꯃꯥꯅ ꯅꯣꯛꯂꯤꯕꯗꯣ ꯎꯕꯗ ꯂꯥꯏꯖ ꯁꯨꯛꯇꯨꯅ ꯑꯣꯟꯁꯤꯜꯂꯛꯏ ꯌꯥꯝꯕꯨꯡꯅꯅꯦꯁꯦ ꯑꯉꯥꯡꯁꯦ ꯑꯩꯅ ꯈꯤꯇꯪ ꯆꯩꯔꯨꯕꯒ ꯌꯥꯗꯦ ꯑꯉꯥꯡ ꯆꯩꯔꯣꯏꯁꯤ ꯑꯉꯥꯡ ꯂꯈꯣꯟ ꯑꯀꯟꯕ ꯉꯥꯡꯉꯣꯏꯁꯤ ꯑꯗꯨ ꯑꯗꯥ ꯇꯧꯗꯅ ꯀꯥꯟꯅꯗꯕ ꯃꯤꯅ ꯇꯥꯅꯤꯡꯗꯕ ꯕꯥꯁꯟ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯂꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯆꯥ ꯐꯥꯎꯕꯤꯁꯦ ꯆꯩꯕ ꯂꯦꯞꯍꯜꯂꯅꯤ ꯌꯧ ꯇꯧꯔꯤꯕꯗꯣ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯆꯤꯝꯕꯥꯜꯗ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯤꯗꯨꯒꯤ ꯂꯥꯏꯕꯛꯇ ꯊꯦꯡꯉꯤ ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯅꯨꯄꯤꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯌꯥꯍꯧꯔꯛꯄꯒ ꯕ꯭ꯂꯁꯤꯡ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯄꯨꯛꯅꯨꯡꯗ ꯕꯇꯔꯐ꯭ꯂꯥꯏ ꯄꯥꯏ ꯏꯁꯧ ꯂꯥꯡꯒꯦ ꯍꯧꯔꯝꯂꯒ ꯅꯣꯛꯃꯤ ꯇꯧꯈꯤꯕꯗꯣ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯇꯦꯕꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯆꯥꯏꯔꯤꯕ ꯄꯦꯟ ꯑꯃꯗꯤ ꯑꯍꯥꯡꯕ ꯆꯦꯕꯥꯡꯁꯤꯡꯗꯣ ꯇꯞꯅ ꯈꯣꯝꯖꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯍꯧꯖꯤꯛꯇ ꯐꯃꯨꯡꯗ ꯂꯩꯍꯧꯕ ꯅꯨꯄꯤꯗꯨꯁꯨ ꯀꯔꯝꯅ ꯍꯧꯒꯠꯈꯤꯕꯅꯣ ꯈꯪꯗꯦ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯇꯨꯡꯗꯒꯤ ꯃꯩꯔꯥꯕꯕꯨ ꯀꯣꯜꯂꯔꯦ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯒ ꯅꯨꯄꯥꯗꯨꯒꯤ ꯅꯪꯒꯟꯗ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯗꯣꯛꯇꯔ ꯆꯠꯁꯤ ꯃꯩꯔꯥꯕ ꯃꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ ꯃꯁꯥꯗꯨ ꯊꯨꯅ ꯂꯩꯊꯣꯔꯛꯂꯒ ꯇꯦꯕꯜꯗ ꯍꯥꯏꯐꯦꯠ ꯐꯝꯊꯔꯛꯂꯒ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯥꯏꯁ ꯅꯧꯊꯣꯔꯛꯂꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛꯇ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ ꯃꯤ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯀꯩꯗꯧꯕꯩ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯝꯃꯤꯅꯣ ꯑꯇꯣꯞꯄ ꯃꯔꯝ ꯑꯣꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯋꯥꯍꯩꯗꯨꯗ ꯁꯅꯥꯏꯕꯦꯝꯃ ꯁꯨꯒꯠꯂꯤ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯈꯤꯈ꯭ꯔꯕꯅꯤ ꯍꯩꯅꯨꯁꯤꯒꯤ ꯍꯥꯛꯇꯛꯇ ꯃꯩꯔꯥꯕ ꯈꯪꯉꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯥꯏꯖ ꯄꯥꯝꯗꯦ ꯇꯁꯦꯡꯅ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯅꯅꯤ ꯃꯔꯝꯁꯤꯅ ꯅꯨꯄꯥꯗꯣ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯩ ꯑꯗꯨꯒ ꯁꯅꯥꯏꯕꯦꯝꯃꯒꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯞꯅ ꯄꯥꯏꯁꯤꯜꯂꯒ ꯊꯦꯝꯖꯤꯟꯕꯤ
ꯅꯪꯒꯤ ꯍꯛꯆꯥꯡꯅꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ. ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛꯇ ꯑꯩꯅ ꯅꯝꯐꯨꯗ ꯌꯥꯅꯤꯡꯍꯜꯂꯣꯏ. ꯑꯗꯨꯕꯨ ꯁꯅꯥ, ꯊꯣꯏꯕꯤꯒꯤ ꯃꯇꯝꯗꯗꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯈꯤꯗꯦ. ꯐꯤꯖꯤꯀꯦꯜꯂꯤ ꯈꯛꯇ ꯅꯠꯇꯅ ꯃꯦꯟꯇꯦꯜꯂꯤ ꯑꯩ ꯅꯅꯥꯛꯇ ꯂꯩꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯑꯩꯅ ꯈꯪꯉꯤ. ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩ. ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡꯗꯣ ꯃꯃꯥ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯄꯥꯒꯤꯁꯨ ꯁꯔꯨꯛꯅꯤ. ꯅꯪꯅ ꯆꯨꯝꯅ ꯅꯁꯥ ꯌꯥꯡꯅꯕ ꯁꯥꯖꯦꯜ ꯇꯧꯕ ꯑꯗꯨꯅ ꯃꯈꯜ ꯑꯃꯅꯤ. ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯜꯒꯤ ꯀꯣꯛꯅꯣꯡꯗꯒꯤ ꯅꯪꯕꯨ ꯂꯥꯞꯅ ꯊꯝꯕꯤꯕꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯒꯗꯕꯅꯤ. ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯑꯋꯥꯕ, ꯍꯛꯆꯥꯡꯒꯤ ꯑꯋꯥꯕ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯅꯥꯅꯁꯨ ꯅꯥꯕꯤꯕ ꯉꯝꯂꯣꯏ. ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯛ ꯆꯤꯛꯄꯗ ꯑꯩꯅ ꯆꯤꯛꯄ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯆꯤꯛꯄ ꯀꯣꯛꯇꯨꯕꯨ ꯇꯞꯅ ꯅꯝꯗꯨꯅ ꯅꯪꯒꯤ ꯑꯅꯥꯕ ꯈꯖꯤꯛꯇꯁꯨ ꯀꯣꯛꯍꯟꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯉꯝꯒꯅꯤꯗꯅ. ꯑꯩꯅ ꯅꯥꯕꯤꯕ ꯌꯥꯔꯣꯏ ꯈꯪꯂꯕꯁꯨ ꯅꯪꯒꯤ ꯑꯋꯥꯕꯗ ꯑꯩꯒꯤ ꯑꯋꯥꯕꯒꯨꯝ ꯁꯔꯨꯛ ꯌꯥꯕ, ꯃꯗꯨ ꯑꯩꯒꯤ ꯏꯊꯧꯅꯤ. ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯪꯈꯤꯗꯕꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪꯒꯤ ꯃꯇꯥꯡꯅꯤ. ꯅꯪꯕꯨ ꯀꯔꯝꯅ ꯁꯦꯕꯥ ꯇꯧꯒꯅꯤ ꯈꯪꯗꯕ ꯅꯠꯇꯦ. ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯅꯨꯄꯥ ꯑꯃꯗꯤ ꯑꯩꯗꯤ ꯑꯣꯏꯔꯣꯏ ꯁꯅꯥ. ꯃꯨꯟꯅ ꯇꯥꯔꯝꯕꯅꯤ ꯋꯥꯍꯩꯗꯣ ꯁꯅꯥ ꯏꯕꯦꯝꯃ ꯃꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯥꯏꯔꯛꯏ. ꯑꯩ ꯈꯪꯉꯤ, ꯌꯥꯝꯕꯨꯡꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯃꯊꯧ ꯇꯧꯕ ꯍꯩꯇꯕ ꯅꯨꯄꯥ ꯃꯈꯜꯗꯣ ꯑꯣꯏꯔꯣꯏ ꯍꯥꯏꯕ. ꯑꯗꯨꯒ ꯑꯆꯨꯝꯕꯅꯤ. ꯃꯇꯝꯗꯨꯗ ꯌꯥꯝꯕꯨꯡ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯈꯤꯗꯦ, ꯐꯤꯖꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯃꯦꯟꯇꯦꯜꯂꯤ. ꯉꯁꯤꯃꯛꯁꯨ ꯃꯗꯨꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯂꯩꯇꯦ. ꯀꯔꯤꯒꯤ ꯀꯤꯔꯨꯅꯤ? ꯌꯥꯝꯕꯨꯡꯅ ꯏꯅꯥꯛꯇ ꯂꯩꯔꯒ. ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯝꯅꯃꯛ ꯄꯨꯈꯤꯕꯒꯨꯝ ꯇꯞꯅ ꯇꯞꯅ ꯄꯨꯈꯤꯁꯅꯨ ꯑꯩꯒꯤ ꯑꯀꯤꯕ ꯄꯨꯝꯅꯃꯛ. ꯃꯩꯔꯥꯕ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯇꯥꯟꯖꯥꯗꯨꯗ ꯇꯥꯟ ꯀꯥꯏꯕꯤ ꯃꯆꯥꯗꯣ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯒ ꯊꯣꯡꯖꯤꯜꯗ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯂꯦꯞꯄꯤ. ꯑꯩ ꯄꯨꯛ ꯂꯥꯝꯃꯤ ꯍꯥꯏꯔꯒ ꯀꯩꯗꯧꯔꯤꯅꯣ ꯅꯣꯏ? ꯄꯄꯥ ꯅꯪ ꯕ꯭ꯔꯦꯛꯐꯥꯁ ꯏꯟꯅꯤ ꯍꯥꯏꯔꯒ ꯃꯆꯤꯟ ꯊꯤ. ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯍꯧꯒꯠꯂꯛꯏ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯝꯃꯤ. ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯂꯥꯛꯑꯣ. ꯅꯪꯒꯤ ꯅꯅꯦꯝꯄꯣꯛ ꯃꯆꯥꯁꯦ ꯉꯔꯥꯡꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯗꯕꯅꯤ, ꯂꯥꯝꯃꯦꯅ ꯁꯥꯎꯔꯤꯁꯦ. ꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕ ꯆꯠꯈꯤꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤꯕ ꯃꯆꯥꯕꯨ ꯐꯩꯅ ꯄꯝꯈꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯁꯅꯥ ꯏꯕꯦꯝꯃꯁꯨ ꯃꯄꯥ ꯃꯆꯥꯕꯨ ꯌꯦꯡꯂꯝꯂꯒ ꯋꯥꯁꯔꯨꯝ ꯆꯪꯅꯕ ꯁꯦꯝ ꯁꯥꯏ. ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯛꯏ. ꯍꯩꯃꯥ, ꯑꯩꯕꯨ ꯃꯅꯥ ꯀꯣꯜ ꯇꯧꯒꯗꯕꯅꯤꯅꯦ. ꯏꯆꯦꯗꯨꯁꯨ ꯆꯠꯄꯤꯌꯨ, ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯌꯨ ꯍꯥꯏꯔꯒ ꯁꯣꯏꯗꯅ ꯀꯥꯎꯔꯝꯃꯅꯤ. ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯀꯩꯂꯩ ꯂꯩꯗꯨꯅ ꯊꯤ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯆꯞ ꯂꯦꯞꯄꯤ. ꯅꯤꯡꯁꯤꯡꯂꯛꯏ. ꯂꯥꯞꯅ ꯂꯩꯍꯧꯕ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯄꯤꯁꯤꯑꯣꯗ ꯆꯠꯇꯨꯅ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯩ ꯍꯥꯏꯕ. ꯋꯥꯈꯜꯗꯨꯅ ꯂꯥꯛꯂꯕꯗ ꯁꯅꯥ ꯏꯕꯦꯝꯃ ꯋꯥꯁꯔꯨꯝꯗ ꯑꯣꯏꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ. ꯑꯌꯨꯛ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯅꯕ ꯃꯇꯝꯅꯤ. ꯌꯨꯝꯗꯨ ꯃꯥ ꯂꯥꯛꯂꯒ ꯍꯦꯟꯅ ꯌꯨꯝ ꯃꯥꯟꯕꯒꯨꯝ ꯇꯧꯏ. ꯌꯨꯝꯗꯒꯤ ꯂꯩꯅꯤꯡꯗꯕ ꯃꯇꯝꯒ ꯑꯣꯏꯔꯦ. ꯁꯤꯟꯐꯝ ꯃꯇꯥꯗꯨꯒ ꯌꯥꯝ ꯋꯥꯖꯕ ꯃꯇꯝꯅꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯧ ꯑꯅꯧꯕꯤꯗꯨꯁꯨ ꯊꯣꯠ ꯊꯣꯠ ꯍꯦꯛ ꯂꯥꯎꯔꯗꯅ ꯆꯪꯂꯛꯏ. ꯃꯁꯨꯡ ꯇꯥꯅ ꯄꯨꯔꯛꯄ ꯀꯤꯋꯤ ꯈꯔꯗꯣ ꯇꯦꯕꯜꯗ ꯊꯝꯂꯒ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯦ. ꯍꯟꯗꯛ ꯆꯪꯕꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯕ? ꯂꯤꯑꯣ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯇꯨ ꯐꯠ ꯊꯨꯞꯆꯤꯜꯂꯤ. ꯑꯗꯨꯒ ꯀꯤꯋꯤ ꯃꯁꯨꯡ ꯑꯃ ꯐꯣꯛꯅ ꯊꯤꯟꯗꯨꯅ ꯍꯨꯛꯆꯤꯜꯂꯒ ꯈꯨꯝꯃꯤ. ꯗꯦꯛꯁ ꯋꯥꯛ ꯑꯣꯏꯅ ꯇꯧꯔꯕꯅꯤꯅ ꯈꯔꯗꯤ ꯀꯣꯝꯃꯦ. ꯑꯗꯨꯕꯨ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤꯅ 5 days ꯃꯨꯛꯇꯤ ꯂꯩꯒꯗ꯭ꯔꯥ? ꯁꯤꯁꯨ ꯅꯥꯔꯦ ꯍꯥꯏꯖꯤꯜꯂ ꯊꯣꯔꯛꯏꯅꯤ. ꯃꯣꯅꯥ ꯁꯨꯞꯇꯨꯅ ꯌꯦꯡꯉꯤ. ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤꯗ, ꯁꯨꯇꯤ ꯅꯨꯡꯇꯤꯒ ꯑꯃꯠꯇ ꯂꯩꯇꯕꯗꯨꯕꯣ. ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯇꯣꯞꯄ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯣ. ꯑꯗꯨꯒ ꯅꯪ ꯌꯥꯎꯗꯕ ꯌꯥꯗꯕ ꯊꯕꯛ ꯂꯥꯛꯄꯗ ꯅꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗ ꯆꯠꯂꯣ. ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ. ꯋꯥꯍꯩꯗꯨꯗ ꯂꯤꯑꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯛꯏ. ꯅꯪꯕꯨ ꯈꯪꯕ꯭ꯔꯅꯦ ꯑꯩꯒꯤ ꯊꯕꯛꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ? ꯃꯣꯅꯥ ꯇꯨꯃꯤꯟꯅ ꯌꯦꯡꯂꯛꯏ. ꯆꯨꯝꯃꯤ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ. ꯃꯥꯅꯁꯨ ꯍꯪꯂꯨꯗꯦ, ꯂꯤꯑꯣꯅꯁꯨ ꯍꯥꯏꯔꯨꯗꯦ. ꯁꯤꯟꯐꯝ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ
ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯗꯦ꯫ ꯂꯤꯑꯣꯅꯁꯨ ꯍꯥꯏꯍꯟꯅꯤꯡꯗꯦ, ꯃꯔꯝꯗꯤ ꯃꯗꯨ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯁꯤꯌꯔ ꯇꯧꯕꯗ ꯑꯀꯥꯏꯕ ꯑꯣꯏ, ꯇꯉꯥꯏ ꯐꯗꯕꯒꯤ ꯈꯜꯂꯤꯕ ꯈꯔꯗꯨ ꯃꯉꯥꯏꯔꯦ꯫ ꯃꯣꯅꯥꯅ ꯈꯨꯝꯃꯛꯇ꯭ꯔꯕꯗ ꯂꯤꯑꯣ ꯆꯨꯝꯅ ꯐꯝꯂꯝꯕ ꯃꯁꯥꯗꯣ ꯃꯣꯅꯥꯔꯣꯝꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯗꯤ ꯃꯈꯣꯜ ꯇꯥꯗꯦ꯫ ꯏꯁꯩ ꯃꯔꯨꯞꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏ, ꯑꯗꯨꯅ ꯀꯩꯊꯦꯜ ꯀꯥꯔꯨꯅꯤ ꯆꯠꯈꯤ꯫ ꯂꯥꯡꯉꯤꯗ ꯍꯅꯨꯕꯤꯁꯤꯡꯁꯦ, ꯃꯌꯨꯝꯗ ꯃꯆꯥ ꯃꯃꯧꯅ ꯊꯣꯡꯂꯒ ꯆꯥꯅꯤꯡꯕ ꯆꯥꯒꯦ ꯍꯥꯏꯗꯦꯅꯦ꯫ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯨ ꯁꯥꯎꯔꯛꯏ, ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ, ꯅꯪꯗꯤ ꯍꯅꯨꯔꯛꯂꯣꯏꯗ꯭ꯔꯣ? ꯃꯤ ꯃꯃꯥꯟꯅꯕꯤ ꯄꯨꯟꯖꯅꯤꯡ ꯇꯧꯔꯤꯅꯤ꯫ ꯅꯠꯇꯦꯗ, ꯍꯧꯖꯤꯛꯄꯨ ꯊꯣꯡ ꯊꯥꯛꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯣ ꯃꯣꯏ ꯋꯥꯅꯤ ꯍꯥꯏꯕꯤꯕꯅꯤ꯫ ꯃꯣꯅꯥ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯛꯇꯨꯅ ꯋꯥ ꯊꯩꯗꯣꯔꯛꯏ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯣꯁꯄꯤꯇꯥꯜ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯦ꯫ ꯇꯣꯟꯗꯣ ꯊꯥ ꯍꯧꯔꯛꯄ ꯑꯣꯏꯕꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯕꯤ ꯇꯧꯗꯅ ꯗ꯭ꯔꯤꯞ ꯌꯥꯜꯂꯤ ꯍꯥꯏ꯫ ꯂꯤꯑꯣ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯃꯣꯅꯥꯁꯨ ꯂꯤꯑꯣ ꯂꯥꯛꯂꯤꯉꯩ ꯋꯥꯍꯩ ꯀꯌꯥꯗꯤ ꯍꯥꯏꯅꯤꯡꯉꯤ, ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯂꯛꯄꯅ ꯇꯠꯇꯅ ꯋꯥꯔꯤ ꯍꯧꯅꯤꯡꯉꯤ꯫ ꯃꯔꯝꯁꯤꯅ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯌꯦꯡꯕ ꯍꯧꯈ꯭ꯔꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯗꯣ ꯂꯤꯟꯗꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ, ꯅꯪꯒꯤꯗꯤ ꯌꯥꯔꯣꯏꯗ꯭ꯔꯕ? ꯑꯃꯨꯛꯁꯨ ꯐꯠ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯞꯂꯞ ꯈꯨꯝꯃꯤ, ꯏꯕꯥꯅꯤ ꯀꯨꯏꯅ ꯎꯅꯗꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯒꯅ ꯅꯪꯅ ꯂꯥꯛꯂꯤꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯩ ꯍꯥꯟꯅꯗꯧꯅ ꯃꯐꯝ ꯑꯃꯗ ꯆꯠꯄꯁꯨ ꯅꯠꯇꯦ, ꯗꯦꯛꯁ ꯋꯥꯛ ꯇꯧꯔꯕꯅꯤ꯫ ꯅꯪꯅ ꯍꯦꯛ ꯑꯥꯗ ꯆꯪꯉꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯍꯟꯗꯛ ꯆꯠꯄꯗ ꯌꯥꯎꯈ꯭ꯔꯁꯤ꯫ ꯑꯩꯁꯨ ꯅꯪ ꯂꯩꯔꯒꯅ ꯅꯨꯡꯉꯥꯏ, ꯑꯥꯗ ꯐꯖꯅ ꯂꯩꯔꯨꯕꯅ ꯐꯔꯦ꯫ ꯃꯣꯅꯥꯗꯨ ꯏ ꯀꯥꯔꯛꯇꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯝꯃꯤ, ꯍꯣ ꯆꯠꯄ ꯇꯥꯔꯦꯗꯅ, ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ, ꯂꯥꯏꯐꯁꯦ ꯅꯊꯟꯗꯒꯤ ꯂꯩꯕꯅꯤꯅ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯁꯤꯁꯨ ꯍꯨꯟꯗꯣꯛꯂꯝꯕ ꯇꯥꯕꯅꯤ꯫ ꯁꯥꯎꯔꯛꯄꯗꯨꯗ ꯂꯤꯑꯣꯁꯨ ꯌꯦꯡꯈꯠꯇꯨꯅ ꯈꯨꯝꯃꯤ, ꯍꯩꯃꯥ, ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯥꯗ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ, ꯑꯥꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ꯫ ꯊꯕꯛ ꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯗꯨꯝ ꯅꯪꯒꯤ ꯊꯕꯛꯇꯨꯗ ꯄꯨꯟꯁꯤꯒꯤ ꯂꯨꯞꯇꯨꯅ ꯂꯩꯔꯒ ꯏꯃꯥ ꯍꯣꯏꯗꯤ ꯁꯣꯟꯖꯤꯜꯂꯛꯀꯅꯤ, ꯏꯕꯦꯝꯃꯁꯨ ꯃꯌꯨꯝ ꯄꯥꯟꯈꯤꯅꯤ, ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯊꯕꯛ ꯗꯦꯛ ꯂꯥꯏꯆꯨꯔꯗꯅ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯁꯧ ꯂꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯑꯣꯁꯨ ꯇꯞꯅ ꯁꯣꯜꯍꯧꯏ, ꯃꯁꯤ ꯃꯔꯩꯁꯤꯗꯤꯕ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯅꯤꯡꯁꯤꯡꯂꯛꯏ, ꯊꯕꯛꯇ ꯂꯥꯏꯆꯨꯕ ꯍꯥꯏꯗꯨꯅ ꯊꯕꯛꯇ ꯃꯣꯟ ꯁꯦꯡꯅ ꯇꯧꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯃꯒꯨꯝ ꯃꯣꯅꯥꯅ ꯃꯥꯕꯨ ꯆꯩꯔꯝꯕꯗꯣ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯂꯤꯑꯣ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯩ꯫ ꯂꯥꯏꯔꯤꯛꯇꯨ ꯊꯝꯂꯝꯂꯒ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯁꯣꯐꯥ ꯑꯗꯨꯒꯤ ꯋꯥꯜ ꯑꯣꯏꯔꯤꯕ ꯄꯥꯛꯂꯕ ꯒ꯭ꯂꯥꯁ ꯃꯤꯡꯁꯦꯜꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯄꯤ꯫ ꯃꯌꯥ ꯇꯝꯃ ꯀꯥꯔꯝꯕ ꯀꯔꯇꯦꯟꯁꯤꯡꯗꯣ ꯄꯨꯔꯥ ꯆꯤꯡꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯌꯨꯛꯀꯤ ꯑꯆꯤꯛꯄ ꯁꯛꯇꯝꯗꯣ, ꯁꯛꯇꯝꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯋꯥꯍꯪ ꯑꯃ, ꯃꯗꯨꯗꯤ ꯃꯍꯥꯛꯁꯤꯕꯨ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯔ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯃꯤꯒ ꯂꯣꯏꯅꯅ ꯃꯤꯠꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯂꯔꯦ꯫ ꯊꯥꯖꯗꯕ ꯃꯩꯔꯥꯕꯒꯤ ꯃꯤꯠꯌꯦꯡ ꯂꯤꯑꯣ ꯚꯥꯞ ꯇꯥꯏ꯫ ꯃꯥꯕꯨ ꯀꯔꯤꯒꯤꯗꯃꯛ ꯕꯤꯇ꯭ꯔꯦ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯆꯤꯝꯕꯥꯜ ꯂꯦꯡꯗꯕ ꯃꯤꯠꯌꯦꯡꯒꯤ ꯋꯥꯍꯪ ꯑꯗꯨꯁꯨ ꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯕꯅꯣ? ꯃꯊꯛ ꯊꯣꯡꯕꯒꯤ ꯄꯥꯎ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩꯔꯥꯕꯒ ꯂꯣꯏꯅꯅ ꯆꯠꯂꯤꯉꯩ ꯆꯦꯠꯅ ꯁꯤꯟꯅꯔꯛꯄ ꯑꯣꯔꯗꯔꯅꯤ, ꯃꯗꯨꯗꯤ ꯂꯤꯑꯣꯒꯤ ꯅꯥꯛꯇ ꯃꯩꯔꯥꯕ ꯂꯩ ꯈꯪꯗꯕ ꯃꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔ ꯗ꯭ꯔꯥꯏꯚ ꯑꯗꯨ ꯃꯩꯔꯥꯕꯗ ꯂꯩꯔꯦ ꯇꯥꯕꯗ ꯔꯣꯅ ꯐꯪꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯍꯥꯟꯅ ꯐꯪꯅꯕ ꯑꯟꯐꯤꯌꯔ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯩꯔꯥꯕꯕꯨ ꯊꯤꯕꯒꯤ ꯁ꯭ꯇꯦꯞ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯧꯒꯗꯧꯔꯤ꯫ ꯇ꯭ꯔꯦꯚꯦꯂꯤꯡ ꯇꯧꯕꯒꯤ ꯑꯊꯤꯡꯕ ꯑꯗꯨꯃꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯧꯔꯛꯂꯅꯤ ꯇꯥꯕꯗ ꯃꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯊꯤꯔꯛꯄꯅꯤ꯫ ꯃꯗꯨꯕꯨ ꯊꯤꯔꯛꯄꯗ ꯅꯛꯅꯕ ꯃꯔꯨꯞꯅꯤ ꯈꯪꯕꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯂꯤꯑꯣꯒꯤ ꯀꯣꯛꯊꯛꯇ ꯅꯟꯊꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯤꯑꯣꯅ ꯈꯟꯈꯤ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯥꯔꯛꯀꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯗꯒꯤ ꯃꯩꯔꯥꯕꯅ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯄ ꯍꯥꯟꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯑꯣ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯃꯩꯔꯥꯕꯒꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯈꯣꯡꯆꯠꯇꯤ ꯍꯥꯏꯗꯕ ꯌꯥꯗꯕꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯤꯑꯣ ꯃꯇꯝ ꯈꯖꯤꯛꯇꯪ ꯆꯣꯟꯊꯅ ꯄꯥꯎ ꯄꯤꯈꯤ, ꯃꯗꯨꯗꯤ ꯃꯩꯔꯥꯕꯅ ꯆꯠꯈꯤꯕ ꯍꯟꯖꯁꯅꯨ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯡꯗꯨꯅ ꯏꯌꯥꯔꯄꯣꯔꯠ ꯅꯛꯅ ꯍꯥꯟꯅꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ
लाखिबनी अदुगुम्बा मिकुप अमा अदुबु लियो मनाक्ता लेप्लिबा नुपा अहुम मरीदो माना मसक खंगदे ऑफिसता लाक्तबा सुपनतगी मफम मफमदा चाइदुना लेबा अनौबा मीसिंग ओइरमगनी हाइबा खुदक्ता बाप ताख्रे मतौदुदा लियो फोन दु याम थुना लौथोकलगा मेसेजिंग ऐप चंगदुना करिगुम्बा खरा हाथो हाथो ई लोइरदुना ता चंगसिलगलगा मैराबगी मांगदा चप लेपी अदुगा मान इरिबसिंगदो फत थांगलगा उतली मैराबसु येंगलई करिनो खन्ना मुन्ना येंगसिलुबदा उरई इरिबा मयेक्सिंग नुपासिंगसे हाना थेंगनखिबा नत्रगना नंगना पर्सनली खंगबा यावब्रा मैराबा याम ऑब्वियस ओहंदुना पाखुम पिरक्ते पिसुम अनिदु इनखलई मतौदुदा लियो बाप ताख्रे मदुदे मैराबना पिसुम अनिदो इनखलगलबदी सिचुएशन दु ज्ञान तारक्त्रबा मतम नत्रगना मांगना खंगदबा वारी अमा लाकपदा हेक उतपा मैराबगी मतौनी मरमसिना लियो ज्ञान तारे हाइबगो मकोकतो फटफट नोमलमलगा फोन दु पॉकेट हापचिनख्रे तमलंबा नौमैसु फट थांगथदुना मसादु हुतलै थोरई अदुगा लेप्लिबा नुपासिंगदुदा हाइरई He is not Mairaba. We got the wrong information. Wahai to the Nupasingdo amana amada yingne. Adubu makoisu Mairaba budi khangdabana tamlamba nongmaido tapna komtharagle. Leo sa Nupasingdugi tapthaba matau singdu urabada Mairaba da onsilai. Aduga taplam hairei. Sorry gentlemen, have a safe flight. Si haiduna makutting thorai. Mairaba Leo da munna yinglei. अदुबु मिकुप्तुदा पुकमिन पाउमिनदुना विदाई पिनदुना लेबदि यादबना मासु मतिंदु तपना योथै अदुगा तिंथोरकलिबा लियोगी खुदता तपना पाइसिलगलगा खुद सोंगनै मदुगी तांजा लौरगा मासु तपलब हाइरमी थैंक यू वाहिदु हाइरमलगा मिकुप अमा पंथरमदा मैराबु हुत लैदुना यामना थुना गेटलोमदा चंगसिनख्रे मैराबना पुमनमक लोइदुना चंख्रगा गेट क्लोज तौखिबदु फाव लियो लेप्तुना येंगहौई अदुबु मखा ताबा ओइना मैराबा चटख्रे खंगलबसु मखोइगी मथौ ओइखिद्रे एजेंसी अनिगी मरक्ता पुन्ना फमिनसी हाइबगी ऑफिशियल ओइबा टेल अमा यावदबा मरमना मखोइना अतोपा एजेंसी अमगी मीबो लम अमदा फा पुंदुना हैपा सारुबदि यादबना तुमिन लेबदा ताखिबनी लोइना मैराबा थीबगी मरी लेनबा डिटेल्स खुदिंगमक मखोइगी एजेंसीना थीखिद्रे थीरबसु यादबना नुमिन अदुदा लोइखि मैराबदा थमलंबा मखोइगी मथौसो अदुबु लियोन हंगसखि मतम लेबा खिबिकता मथन हंजिन हंगसखि मेकअप अदुदा नुपा सिंगदुगी मरक्ता मैराबबु खंगबा यावरमलदि मरुप अदुबु फासिनखिबदा मा लेप्तुना येंगहौगद्रा अदुबु पाखुमदुसु मथनदा पिजे येंगलोय आई येंगदुना लेरोय करी उपाय तौगनी खंगदे अदुबु आई येंगदुना दि लेरोय वाखल माना खनबा लोइरक्लबा निंसासर अमा होंदोक्तुना कर्टेनदा फट हाइजिलमलगा मागी मनाबु थेंबा चटखि अनौबा पुंसिगी मथेल लिंदादा वाना थोखिदे हौरकपदा खरा हैनबा वाटलम्मी अदुबु मतमना पोखिदुना मागी अवाबा कोखि कोइबा याबा कोइरोय फजरबा लमसिंग कोइथोकलुई अदुबु मणिपुर लेमाइसिदा हेक नेलबदि बोइगी नाक्ता लाई ngasisu staff singna tawriba thabakta masu changsinduda yawi टेबल चिंथोक चिंसिन चेयर थांदोक थांजिन तौरगा लेरंबदो उबदा बोय प्रपप चंगसिलई ngahak chapleplaga khudang ta paiduna chingakle mataududa linda ingangakna yengi kainone hoi mai haida khai mi khudang chingisibo nupa do khumde chingduna puraklaga magi office oiriba ka duda pursilai lamya yorakpada phat thadokthuna hairei arumba poti nupam chasing tawsan nang sumba yawganu linda no fet tawi boina paisin kiba khudanga da makhut amana haipet paiduna akoibagi phibam du yengi masa yamna lambado ubada mamon no I
ꯃꯗꯨꯗꯤ ꯇꯦꯕꯜ ꯆꯤꯌꯔ ꯑꯃ ꯄꯤꯛꯇꯛꯅ ꯀꯧꯆ ꯑꯃ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯊꯥꯏ꯫ ꯅꯥꯀꯟꯗ ꯂꯩꯔꯤ ꯄꯤꯛꯇꯛꯄ ꯂꯥꯏꯔꯤꯛꯀꯤ ꯔꯦꯛ ꯑꯃ, ꯃꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯂꯩ ꯃꯃꯥꯏ ꯑꯅꯤ ꯈꯛꯇꯒꯤ ꯗ꯭ꯔꯥꯋꯔ ꯑꯃ꯫ ꯑꯣꯏꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯍꯦꯟꯕ ꯆꯒꯠ ꯆꯒꯠ ꯊꯝꯖꯤꯟꯗꯦ꯫ ꯇꯦꯕꯜ ꯃꯆꯥ ꯑꯃꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯕꯣꯟꯁꯥꯏ ꯄꯥꯝꯕꯤ ꯑꯃ꯫ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯂꯤꯟꯗꯥ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯗ ꯐꯝꯃꯒꯅꯤꯅꯦ ꯅꯪꯅ ꯕꯣꯁ ꯁꯥꯔꯤꯁꯦ." ꯕꯣꯏꯁꯨ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯇꯦꯕꯜ ꯃꯆꯤꯗ ꯐꯝꯊꯩ꯫ ꯃꯈꯨꯠ ꯑꯅꯤꯅ ꯊꯕꯥꯛꯇ ꯄꯨꯜꯂꯒ ꯈꯨꯝꯃꯤ, "ꯑꯩꯕꯨ ꯀꯥ ꯑꯁꯤꯗ ꯇꯣꯏꯅ ꯂꯩꯕ ꯎꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤꯗꯨꯅꯤ." ꯂꯤꯟꯗꯥ ꯆꯨꯝꯃꯤ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯟꯗꯛꯅ ꯀꯔꯤ ꯂꯝ ꯌꯧꯔꯨꯔꯕ?" "ꯕꯥꯂꯤ, ꯋꯥꯆꯦꯞꯇꯁꯨ ꯐꯣꯇꯣꯒ ꯊꯥꯈ꯭ꯔꯤꯗꯨꯕꯨ." "ꯕꯥꯂꯤ ꯃꯥꯟꯗꯕ ꯌꯥꯎꯕꯗꯨꯗ ꯑꯇꯣꯞꯄꯁꯨ ꯆꯠꯄ꯭ꯔꯥ ꯍꯪꯕꯅꯤ." "ꯆꯠꯀꯦ ꯇꯧꯕꯅꯤ, ꯃꯊꯪ ꯊꯥꯗ ꯑꯣꯏꯅ ꯆꯠꯂꯅꯤ." ꯋꯥꯍꯩꯗꯨꯗ ꯕꯣꯏ ꯁꯨꯒꯠꯂꯞ ꯇꯧꯏ꯫ "ꯑꯗꯨꯃꯥꯏ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯕꯗꯨꯅ ꯌꯥꯔꯗ꯭ꯔꯣ ꯅꯊꯟꯗ?" ꯋꯥꯍꯩꯗꯨꯒꯤ ꯑꯊ꯭ꯔ ꯀꯔꯤꯅꯣ ꯈꯪꯕꯅ ꯂꯤꯟꯗꯥꯁꯨ ꯄꯩꯗꯨꯅ ꯈꯨꯝꯂꯛꯏ, "ꯅꯪꯁꯨ ꯁꯟꯗꯦ ꯊꯣꯏꯕꯤꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯕꯗꯨꯅ ꯌꯥꯔꯗ꯭ꯔꯣ? ꯑꯗꯨꯅ ꯌꯥꯔꯗ꯭ꯔꯕ ꯄꯨꯟꯁꯤꯗꯣ?" ꯕꯣꯏ ꯅꯣꯛꯏ, "ꯅꯠꯇꯦ ꯅꯪꯒꯤ ꯈꯨꯍꯥꯏꯗꯨꯕꯣꯕ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯈꯛꯇ ꯂꯩꯕꯒꯤ ꯆꯥꯛꯅ ꯉꯥꯡꯉꯛꯄꯩ ꯋꯥꯍꯩ ꯃꯥꯜꯂꯤ꯫ ꯅꯣꯏꯗ ꯇꯧꯔꯛꯄꯗꯤ ꯄꯤꯁꯨꯗꯒꯤ ꯇꯧꯏꯗꯅ." "ꯍꯣ ꯆꯥꯛꯑꯦ, ꯀꯩꯗꯧ ꯆꯥꯛꯇꯅꯦ? ꯅꯪꯕꯨ ꯊꯥꯖꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕꯤꯗꯕꯗꯣ ꯌꯥꯝ ꯆꯥꯛꯈ꯭ꯔꯖꯥꯠꯅꯤ." ꯕꯣꯏ ꯅꯣꯛꯂꯝꯕꯗꯨ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯇꯞꯊꯔꯛꯏ꯫ "ꯆꯥꯛꯎꯅꯨꯗ, ꯌꯥꯗꯕꯒꯤꯅꯤ ꯈꯟꯗꯣꯛꯎ꯫ ꯆꯦꯛꯁꯤꯟꯖꯔꯤꯅꯤꯗ, ꯈꯔ ꯑꯃꯨꯛ ꯀꯣꯝꯊꯣꯔꯛꯂꯅꯤ, ꯃꯗꯨꯁꯨ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ." "ꯑꯩꯁꯨ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯗꯨ ꯈꯛꯀꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯣꯏꯕ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯖꯨꯔꯥ ꯅꯪꯕꯨ ꯅꯊꯟꯗ ꯍꯩꯅꯔꯤꯕꯣ?" ꯕꯣꯏ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯀꯣꯏꯕ ꯆꯠ ꯂꯩꯔꯒ ꯑꯩꯗꯤ ꯀꯗꯥꯏꯗꯩ ꯖꯨꯔꯥ? ꯅꯪꯅ ꯂꯦꯞꯐꯝ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯖꯨꯔꯥꯒꯤ ꯋꯥꯔꯤꯁꯦ꯫ ꯅꯪꯒ ꯁꯦꯝꯐꯝ ꯊꯣꯛꯄꯅꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯖꯨꯔꯥꯁꯦ." ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯃꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯟꯗꯥꯗꯨ ꯍꯥ ꯍꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯕꯣꯏꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯅꯣꯛꯃꯤ ꯇꯧꯏ, ꯊꯣꯡꯒꯥ ꯇꯦꯛꯄꯤꯒꯤ ꯃꯤꯅꯣꯛ ꯑꯃ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯂꯃꯥꯏꯗꯨ ꯅꯤꯡꯊꯤꯖꯩ꯫ ꯇꯥꯝꯌꯥ ꯀꯣꯔꯤ ꯆꯦꯟꯕꯅ ꯁꯅꯥ ꯃꯍꯤ ꯂꯨꯞꯂꯛꯄ, ꯆꯥꯏꯊꯔꯛꯄ ꯁꯅꯥ ꯃꯆꯨ ꯑꯗꯨꯗ ꯎꯔꯣꯛ ꯁꯪꯒꯨ ꯄꯥꯏꯔꯤꯕ꯫ ꯃꯇꯝꯅ ꯄꯨꯈꯤ, ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ ꯍꯔꯥꯎꯕꯒꯤ ꯃꯤꯀꯨꯞ, ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ꯫ ꯍꯧꯈꯤꯕꯗꯤ ꯌꯦꯡꯂꯨꯗ꯭ꯔꯦ ꯂꯥꯏꯕꯛ ꯐꯕ ꯃꯤꯑꯣꯏꯕ ꯑꯣꯏꯔꯨꯕꯅ, ꯍꯧꯈꯤꯕꯕꯨ ꯀꯥꯎꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯉꯝꯖꯔꯤ꯫ ꯌꯦꯡꯅ ꯃꯝꯁꯤꯜꯂꯛꯄ ꯍꯥꯡꯂ ꯑꯇꯤꯌꯥꯒꯤ ꯂꯩꯃꯥꯏꯗꯅ, ꯍꯧꯔꯤꯕ ꯑꯃꯣꯟꯕ ꯅꯥꯄꯤꯒꯤ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯃꯄꯥꯅ ꯂꯩꯕꯤꯕ ꯃꯥꯒꯤ ꯄꯤꯡ ꯀꯂꯔꯒꯤ ꯁꯥꯏꯀꯜ ꯃꯆꯥꯗꯣ ꯑꯣꯠꯂꯤ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ꯫ ꯃꯆꯥꯅ ꯁꯥꯏꯀꯜ ꯑꯣꯠꯄꯗ ꯉꯥꯛꯂꯧ ꯑꯣꯏꯔꯤꯕ ꯃꯩꯔꯥꯕ ꯅꯣꯛꯇꯨꯅ ꯃꯆꯥꯕꯨ ꯁꯦꯟꯅꯔꯤ꯫ ꯊꯣꯏꯕꯤꯅ ꯁꯥꯏꯀꯜ ꯊꯧꯕ ꯇꯝꯂꯤꯕꯗ ꯎꯕꯗ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯍꯔꯥꯎꯅ ꯆꯣꯡꯂꯤ꯫ ꯑꯃꯅ ꯂꯥꯏꯠ ꯕ꯭ꯔꯥꯎꯟ ꯃꯆꯨꯅꯤ, ꯑꯃꯅ ꯃꯨꯁꯨꯛ ꯃꯨꯏ, ꯄꯤꯛꯄꯗꯤ ꯄꯤꯛꯂꯤ, ꯊꯣꯏꯕꯤꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯂꯥꯞꯅ ꯌꯦꯡꯉꯤ ꯁꯅꯥꯏꯕꯦꯝꯃ꯫ ꯁ꯭ꯇꯗꯤ ꯇꯦꯕꯜꯗꯨꯗ ꯐꯝꯂꯒ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯤꯕ ꯄꯨꯛꯅꯤꯡ ꯍꯨꯕ ꯗ꯭ꯔꯤꯁ꯭ꯌꯗꯣ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯖꯩ꯫ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕꯒꯤ ꯃꯥꯏꯊꯣꯡꯗ ꯍꯦꯛ ꯇꯥꯏ꯫ ꯃꯆꯥ ꯂꯝꯍꯦꯟꯕꯤꯗꯨꯅ ꯍꯨꯏꯅꯥꯎ ꯑꯃꯨꯛ ꯄꯝ, ꯁꯥꯏꯀꯜ ꯑꯃꯨꯛ ꯊꯧ, ꯍꯪꯒꯠ ꯍꯟꯗꯥ ꯁꯥꯟꯅꯔꯤꯕꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗ꯫ ꯅꯣꯛꯃꯤ ꯌꯦꯡꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯍꯦꯛ ꯐꯖꯩ꯫ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛꯀꯤ ꯊꯣꯡꯅꯥꯎ ꯃꯈꯣꯡꯗ ꯍꯧꯔꯤꯕ ꯂꯥꯏꯖꯒꯤ ꯍꯥꯏꯗ꯭ꯔꯦꯟꯖꯤꯌꯥ ꯃꯄꯨꯜ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯅꯁꯨ ꯃꯩꯔꯥꯕꯒꯤ ꯃꯥꯏꯊꯣꯡꯕꯨ ꯍꯦꯟꯅ ꯅꯧꯊꯣꯛꯍꯟꯗꯨꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯇꯠꯇꯅ ꯑꯗꯨꯉꯩꯒꯤ ꯌꯥꯝꯕꯨꯡꯗꯣ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖ ꯃꯥꯒꯤ ꯀꯣꯂꯣꯝ ꯑꯗꯣ ꯃꯆꯤ ꯂꯦꯡꯕ ꯍꯧꯔꯛꯏ, ꯃꯦꯅ꯭ꯌꯨꯁꯀ꯭ꯔꯤꯞ ꯐꯥꯛꯇꯨꯅ꯫ ꯌꯥꯝꯅ ꯉꯥꯎꯏ, ꯁꯖꯤꯕꯨꯒꯤ ꯅꯣꯡꯂꯩꯒꯨꯝ ꯌꯥꯝꯅ ꯀꯜꯂꯤ꯫ ꯁꯨꯛꯅ ꯆꯤꯛꯄ ꯑꯍꯤꯡꯗ
समुद्रगी इथक इपोमगुम माना इबु कफल्ली माना इबु वहल्ली अइनसु माबु वहल्ली मसी ओइरा माले नुंसीबाबु कनाना इतप तप्पी हाइबगे नुंसीबागीदमक कनाना वादबा ngамmi हाइबगे इराई लाइबा नुंसीबा मधुदी अइना पामलुदे अइगुम्बा नुपी अमदा अराइबा नुंसीबागी मचत अइ सोइदना बोरिंग चुगनी अमुकना नोंगलेइगुम अमुकना इथक्कुम अमुकना पिरांग अमुकना मिनोक अमुकना थमोई मचेत अमुकना थमोई मपुम याबुंगना अइबु फंगहल्ली स्वर्गगी फजबा नुंगाइबा याबुंगना अइबु कफहल्ली नोंगलेगी अहिंग अमखक नोंगलेगुमना सक होंगबा इरेगुम येतबा मरैना अमुक्तंग खुपलंबा नोंथांगनी हाइनै नंगबु ताइबंगना नोंथांग नंगी लमसतला अइगिदमक सिंगजावगुम ताइबंगी मायोक्ता लेपलिबा वहाई परिंगदुना लोइरकपदा मक्त्रबा मिनोक अमा माइथोंगदा हंचित लांगी सनाइबेमसु अमुक हन्ना मैराबु येंगलकपनी अदुबु मचागी मनाक्ता लेरंबा नुपादो लापतकना लेरिबा थोंगाल मनाकी लेम्प अदुगी मखोंगदा लेपलम्मी मनाक्ता अतोपा नुपा अमा लेपलिबदो उबदा सनाइबेम पुकनिंग लुपसिन्ना येंगसिलुई मानी मखोयगी मेलमेन अदुनी मेलमेन अदुदा मैराबा फजना पेक तौरबा बॉक्स अमा पीरगा वहाई खरा चेक्सिन्ना हाइरी मेलमेन अदुसु चटख्रे मैराबा खोंग थांगदे फना कुइना लेपतुना ले अदुम नंगहाक लेपलिंगै मदोम अत्रा हंजरई माना इखिबा वहाइसिंग थैंक यू ड्रुप सर अइबु फाबगी मतम लेना अइगी लंबी थटखिदबा अइना काउबा ngamloi सनागी मपुरोइबा थोइबिगी नमपा मिंगौ अनिसिदगी हेना पामजबा मिंग अमा अइगी पुंसिदा लेते अदुबु नंगना पिबिखिबा कोड नेम मैराबदि सोरसिना लेपत्रिमखै थमोइदा लेंदना लेरसनो मैराबु ममित्तु तपना उइसिल्ली वहाइची अदुगा लोइना चेक्सिन्ना हापखिबा सेक्यूर ड्राइव अदो चिपकी मफमदा तेक्ता काइदना यौख्रनी खल्लुबदा अपेनबा अमदी ओइदुना ममित्तु तपना पांगलई मथौ अदु लोइरबदा खोंग थांगी होनै अदुबु बाप ओइदा थोंनाउदा येंगलिबा मिटिंगदा सनाइबी मना माबु येंगदुना लेरंबदा उबदा बिशुम अनि इनखतुना मिनोक अमा नोक्सिल्लै मैराबगी फ्लड चाखोम लिसिंग हेजिल्लबा मिनोक अदु उबदा सनाइबी मा इकाइना नोक्तुना नोंथखि मदांगसिगा लोइनना कोड नेम मैराबा हाइरिबा विनी मोरांगथेंगी वारीसी लोइचिनजरे वारीशु लैसिलकपदा अइबीना वारल खरा थंबिरई मसी अहागना अइबी विनीगी महुत सिंजरगा मयामदा पाथोकचदुना तहंजगे कोड नेम मैराबा इबदा इराई लाइदबा यामना मरई तौबा वारी अमा ओइखि अदुबु मयामगी कमेंट्स पारगा मयामगी इंटरेस्ट येंगलगा एंगोंदा थौना यामना ओइसखि मतम चाना वारी हापा ngamdabagi अवाबा कयासु थेंगनजखि लोइना टॉप प्लॉट अमा सागतनबु होनरकपदा ओइथोकपा याबा यादबा स्टोरी लाइन अमदी सेंस कया यावख्रबसु मयामना वारीनी खंदोकपियु प्लॉट ट्विस्ट मयामसिदा इसाफो ngawkhidana kanana kari haiki natragana kanana kari tawki haiba he kauthokusu yawdaba natte matam sina chitha nanthaba ain explain tawba wat hauba yawrabasu mayamna excuse tawbiyu अरोइबा ओइना मयामबु बिनी मोइरांग थेमना हाइनिंगाइ लेतना थागेतपा फोंदोकजरी मयामगी सपोर्टना अइना वारी इबा मतमदा अयेत अपन अमत्ता लेतना नुंगाइना इबा ngamsabani मयामना पामजबा महेक सिंगबा हैप्पी एंडिंग सिमा पिजरमलगा कोने मैराबगी ओइना मतांगसिदा बिदाइ लौजरी लोइशलकपदा एमएससी टीम अमदी लोइना अइगी वारीबु थवाइ हापिरिबि अइगी मरुप दिव्या लक्ष्मी युमनामबुसु हन्ना थागतपा फोंदोकजरी अयीबे अहागना खुद अमदी कोक संगना इजरबसु थवाइ हापिरिबा मीना थौसाबिद्रबदा अरेमबनी
ꯑꯗꯨꯕꯨ ꯗꯤꯕ꯭ꯌꯥꯅ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯞꯆꯕ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟꯁꯤꯡ ꯆꯞ ꯆꯥꯅ ꯃꯇꯥꯡ ꯃꯇꯝ ꯅꯥꯏꯅ ꯄꯥꯊꯣꯛꯄꯤꯔꯛꯄꯅ ꯋꯥꯔꯤꯁꯤ ꯃꯄꯨꯡ ꯐꯥꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ꯫ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯈꯤ꯫ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯒꯠꯈꯤꯕ ꯃꯑꯣꯡꯗꯨꯃꯛ ꯄꯥꯊꯣꯛꯄꯤꯔꯛꯄꯅ ꯑꯩꯈꯣꯏ ꯊꯣꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯇꯁꯦꯡꯅ ꯊꯣꯏꯕꯤꯁꯤ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯐꯥꯎꯍꯟꯕꯤꯕ ꯉꯝꯕ ꯑꯩꯒꯤ ꯃꯔꯨꯞꯄꯨ ꯑꯃꯨꯛꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯊꯦꯡꯛ ꯌꯨ ꯗꯤꯕ꯭ꯌꯥ, ꯊꯦꯡꯛ ꯌꯨ MSC꯫